guys, welcome back to my channel. Anh ngasi thawai yung pang tagi ni daw. Mayam jingsi ay thawai se dum kom de sum hapsale sin aduga sena pudina le side ta de sena sing thakna be do am jingsi sa bhawa charage mo kine thawai se sa da ma le dana mo tu doctor chak se ching no wa khalla ga trời mo am sai ada bau dua kami di bukan ini kuya akhirnya 좀 자서 로드로 칠 거야. 그래서 가진 게 가봐가네. 그냥 통만 해봐. 가진 게 좀 잡힌 거 이게 가봐가. 부디나 짜네 봐. 부디나 짜비시오. 마무리도 잉이 하더니 봐. 짜 부디나 짜가 인테리어네. 그래서 부디나 짜는 살다. thôi mà mãi lên mình chứ mai đây nắng đi không bao giờ tôi còn này bạn mà gì tôi hầu ra nên là nó mai thì bận bận thôi giờ vào cái đi công số học như thế này vào cái đi công thì cũng làm hảo không một lòng ví dụ koy 자꾸 나와 말이잖아. 지금 하빠가 좀 많이 하고 나 이거. thời giúp mình biết này. Thay đổi trên dạng này cha trên gì đấy ta. Ngựa. Cái giảm trang mấy bây giờ nào. Làm hấp trên này. Vẫn phải thì một cái tham này nó là chai mình chút tầm dậy tao dậy đang giải đấy hai phần mà không sao được chứ tao có cái lắm chặt xin dài nè mua cũng khơi cũng ra nè vậy mua sai em thì mẹ thở chứ tôi bật điện đi hơn chúng nó tôi lên này ôi chụp mà hao vậy mà 이 다리 만원 제 자르 시간 다리 쭉 này hao 이거 슬레이더네 나 다리 자르 시네 많이 하오도 방아리 야 쭉 보기 ꯆꯨꯞꯄꯁꯤꯅꯦꯕ ꯊꯔꯣꯏ ꯃꯍꯥꯎꯗꯤ ꯑꯇꯩꯗꯤ ꯌꯥꯝ ꯀꯩꯅꯣ ꯅꯠꯇꯦ ꯃꯅꯨꯡꯁꯤꯗ ꯌꯥꯝ ꯍꯥꯎꯗꯕ ꯆꯨꯞꯄꯗꯅ ꯑꯩꯈꯣꯏ ꯃꯁꯂꯥ ꯀꯩꯀꯥ ꯆꯨꯞꯄꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯥꯎꯋꯤꯁꯦ ꯑꯩꯉꯣꯟꯗ ꯑꯗꯩ ꯊꯔꯣꯏ ꯆꯨꯞꯄꯗ ꯊꯔꯣꯏ ꯃꯃꯥꯁꯤꯅꯗꯤ ꯖꯦꯠꯂ ꯆꯨꯞꯄꯗ ꯑꯩꯉꯣꯟꯗ ꯊꯔꯣꯏꯁꯨ ꯃꯃꯥꯅ ꯊꯣꯡꯕꯅꯦꯕ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯆꯥꯄꯣꯠꯇ ꯊꯣꯡꯉꯁꯨ ꯃꯃꯥꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ
한번 더 먹어야 돼. ꯊꯔꯣꯏ ꯆꯨꯞꯄꯗ ꯋꯥ ꯉꯥꯡꯕꯒ ꯀꯥꯎꯋꯦ. ꯊꯔꯣꯏꯁꯦ ꯍꯥꯎꯃꯟꯒꯤꯅ ꯆꯨꯞꯄꯗ ꯔꯣꯁ ꯂꯧ ꯂꯩꯔꯦ. ꯑꯩ ꯚꯤꯗꯤꯑꯣ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥꯗꯩ ꯅꯝꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯑꯣꯏꯅ ꯆꯥꯕ ꯃꯥꯜꯂꯝꯅꯤ ꯃꯌꯥꯝ ꯆꯤꯡꯕꯗ. ꯑꯗꯨꯕꯨ ꯏꯆꯦꯅ ꯆꯥꯔꯤꯕꯅꯤ ꯁꯦꯜꯐꯤ ꯀꯦꯃꯦꯔꯥ ꯅꯝꯕꯅ ꯀꯩ ꯍꯥꯏꯅꯤ ꯃꯤꯔꯔ ꯏꯐꯦꯛꯇꯣ ꯂꯥꯛꯏꯕꯗꯨꯅ ꯎꯜꯇꯥ ꯃꯥꯜꯂꯦ. ꯉꯁꯥꯏ ꯊꯔꯣꯏ ꯆꯨꯞꯄꯗ ꯆꯥꯛ ꯀꯥꯎꯕꯅꯦ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯉ ꯆꯥꯛ ꯆꯥꯔꯤ. ꯄꯨꯗꯤꯅꯥ ꯑꯃꯨꯛꯀ ꯀꯥꯎꯔꯁꯦ ꯆꯥꯕ. ꯊꯔꯣꯏꯁꯦ ꯍꯥꯎꯃꯟꯒꯤꯅ ꯆꯥꯛ ꯍꯦꯛꯇ ꯆꯥꯕ ꯀꯥꯎꯋꯦ. ꯆꯥꯛ ꯆꯥꯛꯈꯨꯝ ꯊꯔꯣꯏ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯤꯁꯦ. ꯆꯥꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ. ꯊꯔꯣꯏ ꯃꯌꯥꯝ ꯂꯩꯔꯤ. ꯍꯧꯖꯤꯛꯁꯨ ꯊꯔꯣꯏꯁꯦ ꯐꯖꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯑ ꯌꯥꯅꯤ. ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯊꯔꯣꯏꯁꯨ. ꯃꯣꯔꯣꯛ ꯁꯥꯃꯟꯒꯤꯅꯅꯦ ꯅꯞꯁꯦ ꯄꯪꯆꯣꯠ ꯆꯣꯠꯂꯦ. ꯑꯩ ꯉꯝꯃꯔꯣꯏ ꯆꯥꯕꯁꯦ. ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯗꯣꯔꯦ ꯍꯧꯖꯤꯛ. ꯊꯔꯣꯏꯁꯦ ꯃꯣꯔꯣꯛ ꯁꯥꯃꯟꯒꯤꯅ ꯋꯥ ꯉꯥꯡꯅꯤꯡꯉꯥꯏꯒ ꯂꯩꯇ꯭ꯔꯦ. ꯀꯩꯅꯣ ꯄꯣꯁꯇꯣ ꯂꯣꯏ ꯃꯥꯡꯉꯦ ꯃꯣꯔꯣꯛ ꯁꯥꯃꯟꯅ. ꯍꯥꯎꯗꯤ ꯐꯖꯅ ꯍꯥꯎꯋꯦ. ꯊꯣꯡꯕꯗꯤ ꯃꯌꯥꯝ ꯏꯊꯧꯗ꯭ꯔꯦ. ꯊꯣꯡꯕ ꯎꯞꯄ ꯆꯥꯏ ꯃꯌꯥꯝꯁꯨ ꯆꯥꯏꯕ ꯌꯥꯏ ꯃꯥꯏ ꯈꯨꯊꯣꯡꯁꯦ. ꯊꯔꯣꯏꯁꯦ ꯈꯨꯊꯣꯡ ꯃꯌꯥꯝ ꯂꯩꯔꯦ ꯈꯦꯠꯅꯩ. ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯃꯑꯣꯡ ꯑꯃ ꯍꯩꯔꯝꯒꯅꯤ. ꯑꯗꯣ ꯍꯩꯔꯝꯗ ꯍꯥꯎꯔꯝꯒꯅꯤ. ꯑꯗꯣ ꯁꯤꯌꯔ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯁꯨꯝ ꯁꯤꯒꯤ ꯀꯃꯥꯏꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯣ ꯃꯊꯪꯗ ꯊꯣꯡꯕꯗ ꯁꯤꯌꯔ ꯇꯧꯔꯛꯑꯒꯦ ꯃꯌꯥꯝꯗ. ꯊꯔꯣꯏ ꯆꯥ ꯂꯣꯏꯔꯒ ꯆꯥꯛꯇꯣ ꯉꯥꯏꯔꯦ. ꯃꯌꯥꯝ ꯑꯩꯁꯨ ꯆꯥꯕ ꯂꯣꯏꯔꯦ. ꯉꯁꯤꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯠ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯇꯧꯔꯝꯃꯣ,
ꯀꯔꯝ ꯆꯦꯅꯦꯜꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯐꯥꯎꯅꯖꯩ ꯕꯥꯏ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ